Ngasigi oina ground rule Thugai Hairiba Wapham adu Yumpham Yaodba Aranba Waphamni haiba United National Liberation Front Manipur gi Department of Publicity and Education gi Director Sayarongba Thoksomna Khoyek Piraba Cherola Makakna Ahan Moine Miamda Kudol Tamzige Amadi video asibu miang tabiri Punamakpu Loktak Mapao updates ki Mekaidigi Taramna Okchabuga Loinana Ikai Kumna Uchari Government of India Amasong Government of Manipur Amadi UNLF Kanakal Anigi Marakta sign Taunukiba Peace Agreement ki ground rule bu Indian Central Force na UNLF na Thugai re haina pongdorak liba adu Yumpham Yaodba Aranba Waphamni hairi January 4, 2025 ta The Hindu da phonglakhiba pau amada Indian Central Force singna pirak liba report aduda Yumpham oiduna Manipur gi Governor Ajay Kumar Balana phongdok liba Wapham Indian Act National Security Act NSA 1980 panduna phazingadabani haiba Wapham adu Aranba source ta Yumpham oiba Aranba decision ni hairi asigumba warip ama hektama kupthana thijinba tawdana laptop pa asina Governor ama oibagi matik magun ethics integrity lekha tahanjare Governor Ajay Kumar Balana responsible Governor ama oina lairiba conflict asi amicable solution purakna bathabakti pakhat ke khandana India government ka UNLF ani gi marakta sathagadawriba comprehensive political dialogue asi sabotage pinana ba honariba haiba wang asi tolo hali masi oiragadi Manipur India political conflict asi gi political solution purakpada asawba apanba oina thokani haibasi Governor Balana acknowledge tawbiyu UNLF nasu Manipur gi hauzik mayonariba issue asida India gi sincerity adu kupna yenglaga lairi karigumba UNLF na ground rule Thugai re hairagadi Peace Monitoring Committee PCM da putoktuna Wapham adu khanagadabani amadi madugi solution ama puthokminagadabani haiba Wapham sing cherol asida palli makha satharakpada Zoni Sarungbam hairiba PS asigi post amakhal khotjaraga thamjigi 1946 and 1962 gi official record ta Saibol Phimol yaudi hairi kuki gi lam pakthok sokthoknaba amadi planning gi matung ina Saibol Phimol asi makhoina thonjinbani hairi ahanbada maitai village ki oina official record ta yawbasing adudi Uyungpok ani subada taret khul ahom subada loksang khong mari subada kaibi manga subada chanung taruk subada saumbung taret subada kontrakpam nipan subada lamlai mapan subada chalau tara subada kameng taraga mathai subada saijang taraga nithui subada sabung khok taragumdai subada yengang pokpi taraga mari subada tamna pokpi aduga hill village ki oina ahanbada khanmen lok ani subada chingdai 1 home subada chingdai 2 Mari subada Chingmang Maring Tongba, Manga subada Laikot, Taruk subada Khongbal Tangkhul, Taret subada Khongbal Kuki, Haibasing a say official recorda, Yawbasing Haina, Pondoragli, Makasatarakpada, Etigi Luching Purel, Korongan Makumangi Piestagi, Post Amanika Lokocheraga Tamzigi, Handak Imoinu Numita, Kanglada Inat Lining, Iramdamgi, Puari the Yumpham Oiba, Wang Hangani, Tengna Basingda, Wang Lep Tarapata Lantana Kumbangamba, Isil Inau Isi Ishal Singda. iPhone 16 Pro Max pizagani haiba Wapham amakhat thamangli makasa tarakpada AT General Headquarter gi PRO oina thopubiriba Ruben Mangang khoirapangi PS tagi post amakal khotcharaga thamjige isasa inausa laibak asigi history maru oina ariba maitegi puwari kanna paroko iPhone 16 Pro Max asi ichamchamba phone natte hek achumba pakhum piba ngamba miyoida luching purel na soidana kudakta mafam aduda piradoini Mana pidredana aina kipet ama soidana pini haiba Wapham thamlakli makasa tarakpada hi ai khumba news sariba page asigi post amani khak thamjaraga aroiboi ni myamda kudul tamjige National Highway 37 amadi National Highway 2 da potchai puduno lakpa gari Imphal da thonglare National Highway 37 amadi National Highway 2 da lamdam asigi tangai fadana nongmada changdraba yadraba potchai puduno lakpa gari sani ga taraga mathoy amadi chamri ga kungani thoi hairiba lambi asida apanba yawdana pusilakre makata na potchai pusilakpada khudongthi Thoktanabgi damak Chinningai Oiba Mafam Singda Security Force na Akanba Section Tarang Lokatki Manipur District Punamakta Pamdaba Thokdok Thoktanabgi damak Chingamasung Tamdapuna Checkpoint Samagataru Hangtuna Achat Awang Sing Sek Tawbugi Tabak Sathakare Hairi Makatana Thawal District ki Manung San Laiba Irong Tangkhul Khulki Hangoi Lok Turel Mayada Security ki Apunba Combined Team Amana Thibu Humbagi Tabak Sathabada Kulai Paiba Singa Lochindana Thalamba Oigani Chingnaba Magazine Yawa 9mm pistol ama Pumpy gun improvised mortar ama 36 HE hand grenade ani detonator ama tear gas cell soap nose ani
anterior dai maker granite ama kapa yariba nongmai maru taraga humdoi binocular ama charger yawba bokpheng radio set motorola vertex standard ama kapthokraba maru kunga mathoi pagat pangamle hairi Bisnupur district ki manung sana laiba sunusupai mai lekaida aina thingraba lalolu pripak pro gi active member ama police na pagat kare hairi police na farba mi adugi maming taurem prem kumar mitei elais na naw chahi kunga taruk kawi hairi mangondagi mobile phone amaga loinana sim card ama recover tawo ngamkre hairi PSSC ki makatana naha kaya mapalamda thabak pi gani haiduna lupa lakh amadagina taruk fawba sanfam lokthoklaga thabak adu scam oiramle hairi Miyoi khuzo kharana lamdam asida scam chathaduna thabak thijariba naha kayabu scam gi langda thuanduna interview yoholaga selection tawre haina haraw halaba matung miyoi amamamdagi lupa lakh amadagina taruk fawba deposit taholaga Delhi gi Noida da kausilaba matung room amada nupa nupi khaidana pulap thamjinbada natana makoina thabak pigani hairiba thabak adu mi anauba kombagi thabak oirambadagi lona Imphal da miyoi khara sentorakle haina FIFDM gi President Wahengbam Santa Maitaina Fongdokre Wapham asi ngarang Manipur Press Club ta pangthokpa pawgi mifam amada fongdokibani mahakna makha taraduna hai asigumba thabak asi isa ki yumda thokloi hainingai leite asigumba phattaba chatnabi asida yawdanaba honaminasi atuba matamda lengaki mari leinaba department na hiram asigi matangda tijinbiyu amadi scam asida chenariba miyoi seng numit mangani gi manungda FIFDM head office ta sangjar kadabani haina mahakna makata fongdoki PSSC maki makata tharakpada tabada yamna nungaitaba thaudok ama oina Manipur da thokliba kanglupki irang asina maram oiraga Churachandpur dagi lanjelaktuna Mekola relief camp ta leiba maunaha ama masagi ka manungda thori yanduna siramle hairi Manipur gi governor Ajay Kumar Balana ngasi Churachandpur amadi Bisnupur district ta chattuna relief camp ta leiba inmate singa unaduna wari sanakre hairi aroiboina kuki singna naga isilinaw singi mathakta phu chebigi thabak chathariba asi makata na tawduna ba CSO singa wari sanaduna MOU sign tawnakiba laikhrabasu ngasi su ke lungri ramda kuki singna naga isilinaw phu chebigi thabak chathakre hangjaningliba wahangdi kayam kuina naga isilinaw singna kuki na chathaba miyot minai khangduna laikidino kayarak hanna kuki singa memorandum of understanding MOU sign tawnakidoino yadi haiba ama chapchana khanganba mathau tadabra haiba PSSC na fongdokpa wafam asi thamjaraga ngasigidi matang saida loisinjare